Lakhipuronline putoksaba Mars ki tang kunmapan yumsa kaisa numit ki Khomjinba Pao tabirase ahanbada maroiba Pao PAN card amadi Aadhaar card link tobagi matam June ki tang kunthra pawpa sangtokankhre maifa gi makeup thoglasi ekoi haiba khongchat kasar gi kun chamaga kunhumdoi fauraga kilometer chaniga marfutrani pan ki khongcha chatkhre lambi semba hauragani haibada jiribam gi kuncha singna thagatpa phongdorakre Manipur ki Tribal Affairs and Sports Rajya Mantri Oiramba Saknairaba Social Worker RB Mingthingna leikidabada awapa phongdoknarakli amasung Atinga ki Nipan Suba Foundation Day gamari lenana India International Dance Festival pangthokre Haujik mapungoiba paw tabirase PAN card amadi Aadhaar card link tobagi matam sangdokre mamang thabada PAN card amadi Aadhaar card link tobagi aroiba matam Mars ki tang kunthra mathoi oiramba du ngarang Mars ki tang kunipan da thokiba official press release amagi matungina PAN card amadi Aadhaar card link tobagi aroiba matam June ki tang kunthra phawa sangdokan khre adumoinamak Assam Meghalaya amadi Jammu and Kashmir da leiba miyoi sing amadi masagi chahi marfu helaba miyoi sing gi oinadi PAN amadi Aadhaar card link tobagi akaknana tawdaba yadaba sidagi komthogli Makeup thoglasi aikoi haiba kholau puduna chadiba maifa gi khongchat ngarang 33 ni subanamita kasar gi kun chamaga kunhumdoi fauraga kilometer chani ga marfutra ni pan gi khongchat chatkhre ngarang ayuk pangram ima prabharani sarma gi yumdagi khongsan ba hokhi pangram maning leikai amadi udarbon kaithel fauraga jangol leikai da imalon gi paujil piramlaba matung kapitila da khungi naharol singna taram na okhi matungda Lauthaida KH Poton Singhagi yumda ayuki chaklen char bamatung amuk Gosaipur tamna khongsan khi Gosaipur chinglekai Swetpur da paujel pira bamatung Gosaipur mandopta Gosaipur Development Association ke President K Nil Chandra Singha Thangjam Projen Seram Herajit Somor Luang amadi GP member Harikishore Singhana chingba miyoi singna daisapam ki khongchat asina mitei amadi mitei pangal gi apunbagi thaunaga loinana aikhoi gi imalon Assam da kanmangangmani haibagi achep thajabaga loinana Somor Luang Seram Herajit Thangjam Projen Gosaipur Maira Paibi gi President Ranjana Devi Gosaipur Development Association gi President K Nil Chandra na chingba miyoi singna wangang ki Gosaipur da laikhidraba Oza Sorok Haibam Nanda Kishore gi jumda changduna imung manungi awabada saruk yapaga loinana nungaitaba phongdoklamkhre matungda Seram khulda ngarang numidang pothaki ngasi Rongpur Part 2 amadi Part 1 taraga Kasipur dagi mitei pangal nat khundaba Badri Part dagi Maspara Koroi Kanditamna khongsan gani hairi ngarang gi nimitta khongloi oina Wahengbam Surendra Monindra Changamayum Seram Premdip Seram Mahenjit na chingbana saruk yaki haina Maifagi Joint Secretary Wahengbam Surendra na khangalakli April ki tang ani amadi ahumda pangthokadaba ahanba Lakhipur Subdivisional Sports Meet 2023 gamari lenana anwa manung khunda chatuna lamsang lamjel gi lamtha pham seng sinkhre Benevolent Youth Society anwa manung gi office ta ahongbam nildhajana mipam poidana pangthokpa miphamda Dr. Posamam Rajbihari Khaidem Kanta Sarugyakre Miphamda Khungang asigi miyamna thoidokna thawai yawba ubada United Clubs Organization Lakhipur amadi Management Committee na apen ba phongthokre loinana lamsang lamjel gi damak lamthapham oiriba anwa manungda sem saba loire haina convener Dr. Posamam Rajbihari na phongdorakle Matam kuina khunja singna lambi sembina ba haiduna JSC phawba semduna khongjang changsilaba matung jiribam gi Bidyanagar Lamlen Khun Harinagar amadi Uchathol gi khunja sing yauna BJP Manipur Pradesh ki General Secretary K Sarat Kumar Singna lambi semba haunana bangarang leibak popanumita yengsinkhre yengsin khongchat asiga mari lenana JSC gi chairperson PH Mantesuri Devina Paumi Singda wangang laduna matam kuina dagi lambi asi sembirana ba haijaduna laklaba matung Manipur gi Chief Minister amadi PWD Minister na lambi asi quality laina black topping thaduna semlagani haina thajaba thamlakpa amadi semba su hauragani haiba asida kunja miyam na thagatpa phongdorakre haina
JNN dagi phangba pawa sin hairi saruk yakhiba BJP Manipur Pradesh ki General Secretary K Sarat Kumar na hai Chief Minister amadi Works Minister gi mityeng makhada lambi se mahorokpada jiribam gi prajam oina thagat phongthok sari haikhi Hoina matam kuina dagi lekai mari habadi usa than Harinagar Bidanagar Lamlen kun hariba lekai mari asina matam kuina dagi phatraba lambi asi sembiu haina lakwa du ngasidi ekhoi Honorable CM amadi Honorable PWD Minister gi lamjing makhada asigumba lambi asi matik chana hadi quality laina black topping tawduna sembiragani haibagi thajaba du leiba amadi sembasu hawrabanina ekhoi asigumba Honorable CM amadi Honorable PWD Minister gi thagat ba phongdok sari amadi lekai gi miyam chinasu harauba du phongdok sari haina thambe asi lagi hoba samsangna mang mari mangana punba Vidyanagar Harinagar Uchathol Lamlen Khul Alipu hariba khun mari mangasina tangge phom oidun le chalam lambi si matam sangna hatan lermadagi kai khumnajare Manipur Chief Minister lenga asil Singapore lamadi makalunena Council of Minister yawliba kai khumnajare ba Honorable Minister Works si Govindas Konthojam anigi mideng makhada jiribam praja singna wari haidana kholaum khak tholok matamda aigi praja sing wabai adi haidana asi amna mungning thagoninga gumongda lambi semba thu matamda hobiba galoinena praja miyamna thengnariba awabu du koknanabagi damakta asingba khongjang asi yam khongje liana changthin bergoi damakta Manipur ki kai khumnajare Chief Minister amadi Works Minister duga Council of Minister yawliba Minister punamak Bharatiya Janata Party ki lenga asigi asigumba yamna action oriented oiba anu puning thagoninga oiba thawung asibu jiribam gi praja moina hakna haki magi digi Manipur Chief Minister amadi lenga asibu hanhana hagachari Khanganja ma Central Institute of Petrochemical Engineering and Technology Tagyalpat Imphal Manipur da Bharat Sarkar na sponsor toba program gi makhada sel tingdana training toba amadi training loirba matung thabak ki placement su pigadauri program asigi manung chana assistant machine operator amadi machine operator gi training lagliba March ki tang kunthra da gi haugadori mahi gi thak yamdrabada class 8 pass toba masagi chahina taranipan dagi kunthra phawbagi manungda leiba lamdam asigi nupa nupi candidate singna akopa marol gi damak Kasar Lakhipur Common Club ki president Ingudam Tarun Kumar ki mobile number 9435170492 natraga general secretary Ingudam Tijendra ki mobile number 8822324466 number asida paw phobina bahairi aduga institute yobo phawba chatpagi expenditure gi chada yankhai refund tawgani hainasu pawa cinema khatari Manipur ki Chingai SC ki MLA amadi Rajya ki Tribal Affairs and Sports Rajya Mantri oiramba saknairaba social worker RV Mingthing na laikhitabada Communist Party of India Manipur State Council na awaba phongdokpagi mipamama Irabat Bhavan da pangthokre Comrade M Narasingh na mayai tangbal logduna pangthokiba awaba phongdokpagi miphamda Comrade Joy Kumar Luangna mahagasi tangkhul miyam amadi sotharaba chingmi singi yaifaba poraknaba honarama bisak amani haina singthakhi panba yai RV Mingthing masagi anaba mana maramoiraga March ki tang 29 ta laikhitaba matamda masagi chahi marfutara ni thoi sukre Protection and Preservation Committee PPCM Manipur nasu RV Mingthing na laikhitaba awaba phongdorokli Institute of Performing Arts and Cultural Identity Imphal Atinga gi Nipan Suba Foundation dega mari lenana India International Dance Festival Imphal gi ani suba edition haukiba nomaijing numit March ki tang 16 ta Jawaharlal Nehru Manipur Dance Academy Imphal gi auditorium da pangthokre thoramadu da JN Manipur Dance Academy Imphal gi director
Pukrambam Pilasna Chief Guest of Honor Oina Department of Arts and Culture Government of Manipur ki Deputy Director Gurumayum Dharmadas Sharma amadi North East Zone Cultural Center Dimapur ki member Sarachan Thiam amasung Atinga ki President Oiriba Senapati District ki retired ADC Loitongbam Biramanina preside tauki Chief Guest ki warol piraduna Dance Academy ki Director Pukrambam Bilasna lamdamasi ki kalakar singna utnanaba platform gi mafam laitabagi awaba du Atinga na mafam ama thamakpasi yamnamak nungai haina phongdokhi Thoromda Radha Krishna Khambathoibi Pungdhon Cholom Chingi Jakoi Thangta na chingba cultural program kaya su utki hairi Aroibada Maroiba Pao Amukana Pan card amadi Aadhaar card link tobagi matam Jungi tang kuntra pawpa sangtokan kre Maifagi mikap thoglasi ekoi haiba khongchat kasargi kun chamaga kunhumdoi fauraga kilometer chaniga marfutra nipan ki khongchat kre lambi semba hauragani haibada jiribam ki kuncha singna thagat pa phongdorakre Manipur ki Tribal Affairs and Sports Rajya Mantri Oiramba Saknairaba Social Worker RB Mingthinga Laikidabada awapa phongdokna rakli amasung Atinga ki Nipan Suba Foundation Day Gamari Lenana India International Dance Festival Pangtokre Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asidaloi jare